loire hai dedi hainei adu oirabasu loire haiba tabani tongan ba leibak ani gi marakta lan soknabada phawba aerial bombing tawba haibasi yamna kai henjinba miyobigi hak manganba thabakni haiduna malem masna nungnangba phongdoknari Russia Ukraine gi lan Israel gi landa drone bu oirabasu fighter plane natraga bomber na bu oirabasu bomb thadabada malem gi tongan ba leibak sing lusingba singna yamna pendaba nungaitaba phongdoknari Yumlonaba leibak Myanmar thokleba irangda irang horiba kangbo amadi military junta na amana amagi mathakta nongthoktagi bom thadarakpada malem masina yamna kanna yaningdaba phongdoknari yamne hena nungai tribadi kulai paiba masen gi marakta nongmai kapnaba bom kapsinnaba amadi nongthoktagi bom thadanabana wafam ama oiraga misam miyamda nongthoktagi bom hekta thadaduna hatpa tupagi thabaksing chatharakpa tarbadi madu miyoibagi hakta sathina singnaba khakta natana terrorist ki oiba thabaksing chatharakpani haina lobada thoina lalaroi masimak manipurda thoklare tasengnamak thawong asimakti yamna kanna condemn tawningai oi chapchaba thabaksing lokhapam thoi micham singi hingbagi hakta chawna singaraklabanina madugi chapchaba thabak lokhapam thoi chinda pangai haiba khakta natana chapchaba thabak lokhatuna ka hemba thabaksing chatharakpadi yaroi haiba khanganba tai adubu yamna luriba wafam amadi leitaba natte Manipur miyoibagi hingbagi hak matpagi thabak chatharakpa yamna kuire authority oriba singnasu khangna karisu tawba ngamdabagum tuminna khangjinduna leibagum tawi chummi tuminna khangjinduna leibamakti oiramdaba yai thabak lokhatnaba honarambasu yai adumoinamak mapangal leitabanara natraga chapchana thabak lokhatpa yabagi logi oiba kanglon leitabagira khangde mi ama ani manga taragi danatana Manipur leiriba mi punamakki hingbagi hakta miyoi kharana thabak chatharakpada upai leitabagum khangduna leiba amadi yasinnaba puraknaba honabagi thabak lisang sitna chathaduna lai masi laibak thibani haiba thokdoksing asi national highway sing da sanglaba sahi kaya asida ngaihak leitana chathaduna lai kariguma demand kharagisu mi ama anigi oiba pendaba yumpham oiragasu national highway sing da ban natraga blockade chathaba national highway sing sokna total shutdown khongjang sing hek chathabagi thawong sing Manipur da thengnarakpasi yamna kuire numit chamani hena economic blockade phawba chathaba yaukre haujiksu adu mangai pulakki natrabasu national highway amada ban chathari haiba yai yamna samna national highway sing thingjinduna miyoibagi hingbagi hakta chawna singnaba tahoidaba thabak sing Manipur dadi adumak chathaduna lei State ki Law and Legislative Affairs ki Minister in charge Thongjom Basanta Kumar na ngarang nahan phongdokkiba wapam ningsingba yai National Highway gi Act di highway paringda makhal amatagi athingba apanba piba yade speed breaker phawba thamba yade adubu Manipur dadi maram ama natraga amadagi National Highway sing thingjinbagi thabak sing hekta chathaduna miyoibagi hingbagi hakta singnabagi thabak sing hek chathai Asigumba thawong sing asi chumdabana state government na Manipur da law ama chanhanaba thawrang tawre assembly da bill ama puthoknaba honari masigidamak draft tawba loiduna khanabagi thakta leiri minister na thamkiba wafam asi yamna lumna lawpham thoi karisu leitaba maram amadagisu hekta national highway singi mapanda tariba singna national highway sing thingjinbada yawriba miyoi sing adugisu yawna Manipur da leiriba mi lakh 30 rom sigi hingbagi hak singnaduna lai yamna kutna yengsinba tarabadi national highway sing thingjinba haibasi terrorism gi oiba thabakni haina phawba lawwa yai wafam amasu lei Manipur government ti hanadigi hauna chumna amadi phajana haijabada tabide akanba khongjang changsindrabadi thabak tawde hainabasu leitaba natte adubu asiguma phibam lei haina khallabasu Manipur gumba kangphagi mawong ita tadaba national highway sing natana nomagi miyamgi darkar oiba polam sing pusilangnaba atopa mawong sing leitaba chingleibak asida national highway sing pangthingda thingjinba haibasidi miyoibagi hingbagi hak matpani terrorism gi oiba thabakni National Highway dabu athingba pirabadi hekta phagatuna belda nanthokkiba yahandanaba jailda thajinduna asiguma thabaksing matungda tawba yadi haiba khanganaba law ama chanhanaba bill ama draft tawba loire haibasi thenglabasu thengna laingak ama leirabadi tawpham thokpa thabakni haina lawba tai State kharadasu asigumba law leibaga loinana Supreme Court nasu National Highway singda athingba piba yadi haiba ruling pikhibasu leirabani adunadi state ki oba law ama semjaraga national highway bu hekta thingjinduna miyoibagi hingbagi hak manghanba amadi terrorism gi oba thabak chathabagi mayokta thabak lokhatpada punamakna
ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯐꯝ ꯊꯣꯛꯏ꯫